ichasing punamapu koknuna khurumjari mandakini art pukairan gai ai YouTube channel sibu mayamna nusibiduna ngasi phawba lepa leitana support tawbirakli masigidamakta support tawbirakliba nusiraba irecha punamapu channel sigi site tagi thamoi seina yamna thagachari mayam punamapu nusiraba mayamda ngasi su nungaiba anoba video ma khudol tamjage video si mayamna hapu nusibiduna soidana yengbiu haina mayam famda request tawjari ngasi ina mayamda yenghanjagadaba video sidi aine smartphone paiba sigi video ni mayam sungsoi soidana yengbiu yeminase mayamna aina sigi video se mayamda kaigidamta semjabno hai kanda ai smartphone paiba se yam haire ai yam khange haina ai video se semjarakpa nachade aina YouTube account adum paijaba Facebook account paiba adagi aina comment pajabo oibe ai smartphone sida aina aisu khajiktang mayam bitung injaraga tawba ngamnaba hotnajaiba aisu ko matam sigi chatnabi amani smartphone se paidaba yadramanina aduda mayamna ingonda khangningba nungsibibagi haitare mandakini sibu YouTube account ga simana pairamgadra adagi ama Facebook simana pairamoi atopana paibiramdoi mali kaina sum khanbasu leibiramgani na khalle adagi aina ingonda aigi isai ke ka thagatpada comment pibirakpasisu adum mandakini paramoida si mai atopana paramni gaina haidi pahaninga ga su paramoi haina khalli bise kaigino hai ganda aigi leiriba lifestyle sina mayamna khanbibani ado ai mayamda lana khanjade maramde ai ba nungsibibagi pahanibagi khallineba haidi paramgadra paramoidra gan khanbibado adugi khangbiningiba mayamdusu khasiktang mayamgi ai ba nungsibibagi khangbiningbadu koknaba haina ai video se semjarakpani mayam yeminase inaw amanasu noma aiga Sonia tawkiba program ama mayamdi yenghanjakibado adudasu inaw amana hanbirapuda ina reply di tawjakibani mana hangpasi iche sibu comment di baba ngambibra khangingdana hangjabani warobino hai aduda aina ai comment di paba isana dum paba ngamme paye adu pai haragasu ai keno di utkhideba video di utkhide ai noma matang jabda video semjarake na haijakibani madugi su khudong jaba lawjaraga ai video si semjabani so mayam yengminarase ngasi aina mayamda ucharakadaba hadi mayam yengminaba yaba aina mobile sida khardang haijabado mathang yengminase ucharake khoina smartphone je kamaini use tawrino haibdugi tentakpa ohai amani dang haijaramge maramdi o sinani ne mokhoina su smartphone bai se haiba mayam su khangmina na boko khoina smartphone bai banga mi je phone sariba company sing sina yamna technology afaba ma hapire hadi blind sing sina maroina blind na bai ban ngai na ba ai sound ma ta hanjarake ko 7:38 p.m. Swipe to device unlock. One UI. Contacts. Out of pager. Contacts. to MX Player Pro in pager. sigi Double tap to activate. Double tap and hold long press. sigi sound sina akoina programming se koina program se khusina thengba mafam kuding se program se dum magi sound se dum parak tuine ba koina thengba mafam se setting moi bi contact moi bi adagi phone moi bi ko message loi pare e ba se kunna thengba se da asigi magi sound sigi matengna koina smartphone se yam laina paiba ngamjabani masi mai mayam da thamjaramge aduga sigi phone se da yauriba kogi sound kogi pahala ise magi maming application se talkback kawe sigi phone se da phone khudimagta smartphone khudimagta talkback hariba magi sound system se dum hapire phone sariba company singna sigi matengna khoina smartphone se paiba ngamjagani aduga hoi like su khara haitabadi yadre maramdi masi paiba sigi phone smartphone paiba ngamdisi maroina English kitang khangba mathaudi tare maramdi sigi talkback sina ngang sidi Manipuri dam thang khang dong nate English ngakta ngang tuini aduga koi Manipuri language ta Manipuri irak por su English ki keno na irak pata ga didum adum message se pa duine boko ado ai music comment hana pajarak ko YouTube ta hana changjage dosi aina ai su ngangjin ba sound ju ngangjin ba du ngai roi duna ai earpiece ma sin na jarage duga haidi akodi
ꯇꯥꯗꯣꯏꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯝꯖꯔꯤꯕꯁꯤꯡꯁꯦ ꯇꯥꯗ꯭ꯔꯒꯗꯤ ꯎꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯇꯥꯔꯒ ꯁꯥꯎꯟꯁꯤꯗ ꯄꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯑꯩꯅ ꯄꯥꯗꯣꯏꯁꯦ ꯃꯌꯥꯝꯅꯕꯨꯗꯤ ꯗꯤꯁꯄ꯭ꯂꯦꯁꯤ ꯑꯗꯨꯝ ꯎꯗꯣꯏꯅꯤ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯖꯔꯒꯦ ꯃꯣꯕꯥꯏꯜ ꯗꯇꯥꯁꯦ ꯑꯣꯟ ꯇꯧꯗꯕ ꯃꯥꯜꯂꯦ ꯇꯧꯖꯔꯒꯦ ꯃꯣꯕꯥꯏꯜ ꯗꯇꯥ ꯑꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯁꯦ ꯆꯪꯖꯔꯒꯦꯀꯣ ꯃꯌꯥꯝꯅ ꯑꯩꯁꯦ ꯀꯃꯦꯟ ꯄꯥꯔꯝꯃꯣꯏꯗ꯭ꯔꯥ ꯄꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯈꯪꯅꯤꯡꯕꯗꯣ ꯉꯁꯤꯗꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯆꯤꯡꯅꯕ ꯂꯩꯔꯝꯕꯁꯨ ꯀꯣꯛꯑꯅꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯃꯗ ꯍꯦꯛꯇ ꯆꯪꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤ ꯅꯠꯇꯦꯕ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯩꯅ ꯀꯃꯦꯟ ꯄꯥꯏ ꯄꯥꯗꯦ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯁꯣꯅꯤꯌꯥꯒ ꯑꯩꯒ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯩꯒꯤ ꯄꯥꯎꯈꯨꯝꯁꯦ ꯆꯪꯖꯔꯒꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯔꯛꯄ ꯑꯃ ꯍꯦꯛꯇ ꯑꯩ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯀꯃꯦꯟꯁꯦ 734 ꯂꯩꯌꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯗꯤ ꯄꯥꯖꯔꯔꯣꯏ ꯃꯌꯥꯝ ꯀꯃꯦꯟ ꯑꯃ ꯑꯅꯤꯗꯪ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯅ ꯀꯃꯦꯟ ꯄꯥꯏ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯃꯦꯟ ꯄꯥꯖꯔꯛꯀꯦ ꯑꯩꯒꯤ ꯈꯨꯠꯁꯤꯟ ꯍꯦꯛ ꯆꯤꯡꯈꯠꯄꯗ ꯊꯦꯡꯅꯔꯤꯁꯦ ꯕꯤꯁꯣꯖꯤꯠ ꯄꯨꯈ꯭ꯔꯝꯕꯝ ꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯁꯤꯁꯇꯔ ꯐꯨꯜ ꯁꯄꯣꯔꯠ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯅꯦ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯎꯕꯤꯔꯦꯀꯣ ꯇꯣ ꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯖꯈꯤꯕꯗꯣ ꯕꯤꯁꯣꯖꯤꯠ ꯄꯨꯈ꯭ꯔꯝꯕꯝ ꯃꯥꯅ ꯄꯤꯕꯤꯔꯛꯄꯁꯦ ꯃꯌꯥꯝ ꯇꯥꯏꯉꯣ ꯁꯤꯡꯖꯃꯩ ꯑꯩꯈꯣꯏ ꯇꯥꯏꯉꯣꯒꯤ ꯃꯦꯁꯦꯖ ꯑꯃ ꯊꯦꯡꯅꯖꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝ ꯐꯖꯩ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯇꯥꯏꯉꯣ ꯑꯗꯣ ꯇꯥꯏꯉꯣꯅ ꯊꯥꯔꯤꯕ ꯃꯦꯁꯦꯖꯇꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯅ ꯄꯥꯖꯈꯤꯕꯗꯨ ꯇꯣꯁꯤ ꯃꯌꯥꯝ ꯎꯕꯤꯔꯦꯀꯣ ꯁꯤꯐꯥꯎꯕꯗꯪ ꯑꯩ ꯁꯤꯐꯥꯎꯕꯗꯪ ꯎꯠꯆꯔꯒꯦ ꯀꯃꯦꯟ ꯄꯥꯕꯒꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯀꯃꯦꯟ ꯄꯥꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯊꯥꯖꯕꯤꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯃꯦꯟ ꯄꯥꯕꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯁꯦ ꯑꯩꯅ ꯋꯥꯆꯞ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯋꯥꯆꯞ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯋꯥꯆꯞ ꯑꯃꯨꯛ ꯆꯪꯖꯔꯛꯀꯦ ꯋꯥꯆꯞꯁꯦ ꯑꯃꯗ ꯆꯪꯉꯒꯦꯀꯣ ꯑꯗꯣ ꯑꯩꯅ ꯋꯥꯆꯞ ꯁꯤꯖꯤꯟꯅꯕꯁꯦ ꯃꯌꯥꯝ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯇꯦꯛꯁꯁꯨ ꯑꯗꯨꯝ ꯇꯦꯛꯁꯇꯤ ꯀꯌꯥ ꯇꯧꯖꯗꯦ ꯑꯩ ꯚꯣꯏꯁꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯇꯦꯛꯁꯁꯦ ꯃꯔꯛ ꯃꯔꯛꯇꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯑꯩ ꯇꯦꯛꯁ ꯇꯧꯕꯁꯦ ꯈꯨꯠꯁꯦ ꯈꯔ ꯁ꯭ꯄꯤꯠꯁꯦꯈꯔ ꯇꯞꯄꯤ ꯑꯗꯨꯅ ꯚꯣꯏꯁꯅ ꯍꯦꯟꯅꯈꯔ ꯑꯩꯉꯣꯟꯗꯗꯤ ꯌꯥꯡꯕ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯋꯥꯆꯞꯁꯦ ꯑꯌꯥꯝꯕ ꯚꯣꯏꯁꯇ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯋꯥꯆꯞꯁꯦ ꯑꯩꯈꯣꯏ ꯁꯥꯝꯁꯪꯗ ꯍꯦꯛꯇ ꯆꯪꯉꯒꯦ ꯑꯗꯣ ꯑꯩꯅ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯕꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯚꯣꯏꯁ ꯔꯦꯀꯣꯔꯗ ꯀꯣ ꯁꯥꯝꯁꯪ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯗꯨꯝ ꯃꯌꯥꯝ ꯃꯦꯁꯦꯖ ꯊꯥꯔꯦꯀꯣ ꯃꯊꯟꯇ ꯁꯦꯟ ꯇꯧꯖꯔꯦ ꯁꯥꯝꯁꯪꯗ ꯁꯨꯃꯥꯏꯅ ꯋꯥꯆꯞ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯩꯅ ꯇꯥꯏꯞ ꯇꯧꯕꯁꯦ ꯇꯥꯏꯞꯁꯤꯁꯨ ꯑꯗꯨꯝ ꯑꯩ ꯇꯧꯖꯩ ꯑꯗꯨꯒ ꯈꯨꯠꯁꯦ ꯇꯞꯄꯅꯤꯅ ꯑꯩ ꯀꯌꯥ ꯇꯥꯏꯞꯁꯤꯗꯤ ꯀꯌꯥ ꯀꯟꯅ ꯁꯤꯖꯤꯟꯅꯖꯗꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯇꯦꯛꯁ ꯇꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯇꯥꯏꯄꯤꯡꯒꯤ ꯄꯣꯠꯁꯦ ꯑꯗꯨ ꯑꯗꯨꯝ ꯃꯔꯛꯇꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯖꯩ ꯑꯗꯨꯒ ꯑꯩꯅ ꯁꯥꯝꯁꯪꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯦ ꯀꯩ ꯍꯥꯏꯅ ꯄꯥꯁꯤꯀꯣ ꯃꯌꯥꯝ ꯆꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯅꯦ ꯃꯥ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯦ ꯁꯨꯝ ꯑꯩꯅ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯄꯥꯕꯁꯤꯗꯤ ꯑꯗꯨꯝ ꯐꯦꯁꯕꯨꯛꯀꯤ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯃꯦꯟ ꯑꯩꯅ ꯄꯥꯈꯤꯕꯗꯨ ꯃꯌꯥꯝ ꯎꯔꯕꯅꯤꯅ ꯋꯥꯆꯞꯀꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯇꯦꯛꯁ ꯊꯥꯔꯛꯄꯁꯦ ꯑꯗꯨꯝ ꯄꯥꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯗꯤ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯑꯩ ꯋꯥꯆꯞ ꯑꯗꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯁꯤꯁꯨ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯄꯥꯏꯖꯕꯅꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯖꯩ ꯑꯗꯣ ꯑꯩꯁꯦ ꯐꯦꯁꯕꯨꯛ ꯌꯨꯇ꯭ꯌꯨꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯈꯔ ꯆꯪꯕ ꯅꯠꯇꯅ ꯇꯣꯏꯅ ꯃꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒ ꯂꯩꯕꯗꯤ ꯉꯝꯖꯗꯦ ꯃꯔꯛꯇ ꯑꯩꯒꯤ ꯊꯕꯛ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯏꯁꯩꯒꯤ ꯀꯩ ꯌꯥꯝꯖꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ
ꯍꯧꯖꯤꯛꯀꯤ ꯁ꯭ꯃꯥꯔꯠꯐꯣꯟꯒꯤ ꯂꯝꯖꯦꯟꯁꯤꯗ ꯃꯌꯥꯝꯒꯤ ꯇꯨꯡ ꯏꯜꯂꯒ ꯑꯩꯁꯨ ꯈꯖꯤꯛꯇꯪꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯌꯥꯎꯖꯔꯤꯕꯅꯤ ꯑꯗꯣ ꯁꯥꯝꯁꯟꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯦꯀꯣ ꯑꯗꯒꯤ ꯑꯩꯅꯁꯨ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯁꯤꯖꯤꯟꯅꯖꯩ ꯃꯌꯥꯝ ꯁꯤꯁꯨ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯅꯦ ꯃꯌꯥꯝꯗꯀꯣ ꯑꯗꯨꯝ ꯑꯩ ꯎꯠꯆꯔꯛꯀꯦꯕ ꯑꯩꯈꯣꯏꯅ ꯇꯦꯛꯁꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯇꯦꯛꯁ ꯇꯧꯕꯁꯦ ꯈꯨꯠꯅꯗꯤ ꯇꯧꯅꯤꯡꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯚꯣꯏꯁꯁꯨ ꯊꯥꯅꯤꯡꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯐꯣꯟꯁꯤꯗ ꯍꯧꯖꯤꯛ AIꯒꯤ ꯀꯩꯅꯣꯁꯦ ꯄꯋꯥꯔꯁꯦ ꯑꯅꯧꯕ AIꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕ ꯑꯃꯁꯨ ꯍꯥꯞꯄꯛꯑꯦꯕ ꯍꯧꯖꯤꯛ ꯐꯣꯟꯁꯤꯗ ꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯖꯩꯑꯕꯀꯣ ꯃꯌꯥꯝ ꯑꯩ ꯎꯍꯟꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯁꯥꯝꯁꯪꯗ ꯑꯩꯅ ꯑꯣꯀꯦ ꯑꯣꯀꯦ ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯒꯦꯕ ꯑꯗꯣ ꯑꯩ ꯑꯣꯀꯦ ꯑꯣꯀꯦꯁꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯣ ꯏꯕꯗꯤ ꯒꯨꯒꯜꯅ ꯏꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯁꯦꯟꯁꯦ ꯑꯩꯅ ꯅꯝꯗꯣꯏꯅꯦꯕ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯇꯦꯛꯁ ꯏꯕ ꯇꯜꯂꯗꯤ ꯑꯗꯨꯃꯥꯏꯅꯒꯁꯨ ꯏꯍꯟꯕꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝ ꯑꯩ ꯎꯍꯟꯖꯔꯛꯀꯦꯀꯣ ꯃꯦꯁꯦꯖꯁꯤꯗ ꯆꯪꯕꯤꯔꯣꯕꯀꯣ ꯃꯦꯁꯦꯖꯁꯤꯗ ꯆꯪꯕꯤꯔꯣ ꯆꯪꯉꯅꯦꯕꯀꯣ ꯑꯩ ꯆꯪꯉꯦꯀꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ Google Voice Typing 하나 뭐 야올리베 시기 막하지다 시다 남만이 뭐 아두가 이 하이저기 오케이 또 매am 아이나 후지 오케이 하나 하이기부도 시다 이래 또 매am Google나 이래 이제 데이터디 아이 삼산다 메시지 타라게 보고 아디 센 떠오르게 또 매am 센 떠오르게 삼산다 타게 시네 매am 아이나 왓츠앱다 시네바 테크놀로지시나 아도 매am 아이나 하이제닝 버세 아코이기 아이네 스마트폰시다 떠우자리시디 카세익다니다 매am 이디게 좀 하이바 나테 좀 스마트폰기 마기 레이리바 ꯆꯠꯅꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯍꯩꯇꯦꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯌꯥꯎꯁꯜꯂꯤꯅꯤ ꯉꯝꯅꯕ ꯑꯗꯣ ꯑꯩꯅ ꯇꯧꯖꯔꯤꯁꯤꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯁ꯭ꯃꯥꯔꯠꯐꯣꯟꯁꯤꯗ ꯌꯥꯝꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕ ꯑꯩꯈꯣꯏ ꯕ꯭ꯂꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯁ꯭ꯃꯥꯔꯠꯐꯣꯟ ꯈꯛꯇ ꯅꯠꯇꯦ ꯆꯤꯅꯥꯎ ꯃꯌꯥꯝ ꯀꯝꯄ꯭ꯌꯨꯇꯔꯒꯁꯦ ꯐꯖꯅ ꯍꯦꯛꯇ ꯑꯎꯕꯅ ꯄꯥꯏꯕꯒꯨꯝꯅ ꯍꯦꯛꯇ ꯐꯖꯅ ꯄꯥꯏꯕꯀꯣ ꯑꯗꯒꯤ ꯐꯖꯅ ꯀꯝꯄ꯭ꯌꯨꯇꯔꯒꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯕ꯭ꯂꯥꯏꯟ ꯀꯣ ꯑꯗꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟꯗꯁꯨ ꯐꯖꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕ ꯑꯗꯒꯤ ꯄꯥꯏꯕ ꯈꯛ ꯅꯠꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯁꯦꯝꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯝꯕ ꯕ꯭ꯂꯥꯏꯟ ꯐꯥꯎ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯇꯧꯖꯩꯁꯤꯗꯤ ꯈꯖꯤꯛ ꯈꯛꯇꯅꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯕ꯭ꯂꯥꯏꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯩꯌꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯆꯞꯀꯤ ꯑꯩꯅ ꯇꯧꯖꯕ ꯁꯤꯡꯗꯨ ꯎꯕꯤꯔꯦꯀꯣ ꯑꯌꯥꯝꯕ ꯚꯣꯏꯁ ꯁꯤꯖꯤꯟꯅꯖꯩ ꯑꯗꯒꯤ ꯇꯦꯛꯁꯇꯨ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯣ ꯇꯦꯛꯁ ꯑꯩꯅ ꯇꯜꯂꯒꯅ AIꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯚꯣꯏꯁꯇ ꯇꯧꯗ꯭ꯔꯁꯨ AIꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯒꯨꯒꯜꯗ ꯑꯗꯨꯝ ꯏꯍꯜꯂꯒ ꯁꯦꯟ ꯇꯧꯔꯒꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯎꯏ ꯑꯁꯤꯁꯤꯗꯤ ꯕ꯭ꯂꯥꯏꯟꯒꯤ ꯋꯥ ꯉꯥꯛ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯎꯕꯁꯤꯡꯅꯁꯨ ꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗꯤ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯦ ꯁꯤꯅ ꯋꯥꯆꯞꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯗꯨꯅꯦ ꯋꯥꯆꯞꯀꯤꯁꯤꯃ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯦꯀꯣ ꯑꯗꯣ ꯃꯊꯪꯁꯤꯅ ꯖꯤꯄꯦꯗ ꯑꯩꯅ ꯄꯩꯁꯥ ꯀꯃꯥꯏꯅ ꯀꯥꯞꯄꯤ ꯑꯗꯩ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯣ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯩ ꯖꯤꯄꯦꯗ ꯆꯪꯖꯔꯛꯀꯦ ꯃꯌꯥꯝ ꯖꯤꯄꯦ ꯆꯪꯉꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦꯀꯣ ꯑꯩ ꯑꯗꯨꯝ ꯖꯤꯄꯦꯁꯤꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯩꯅ ꯖꯤꯄꯦꯗ ꯄꯩꯁꯥ ꯀꯥꯞꯄꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯅꯤꯡꯉꯝꯒꯅꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝ ꯎꯠꯂꯒꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯦꯕ ꯑꯩꯈꯣꯏꯒꯤ ꯊꯣꯃꯥꯁ ꯑꯦꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯏꯌꯥ ꯅꯨꯄꯥꯗ ꯑꯣꯏꯅ ꯀꯥꯞꯀꯦ ꯑꯗꯨ ꯁꯤ ꯂꯩꯔꯦꯀꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯆꯪꯉꯒꯦ ꯂꯨꯄꯥ ꯀꯌꯥ ꯀꯥꯞꯁꯤꯅꯣ ꯑꯩꯕꯨ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯗꯤ ꯁꯣꯏꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯩꯗꯣ ꯍꯣꯏ ꯍꯜꯂꯛꯇ꯭ꯔꯁꯨ ꯀꯥꯏꯗ꯭ꯔꯦ ꯏꯌꯥꯗ ꯀꯥꯞꯄꯕꯣꯁꯦ ꯂꯨꯄꯥ 100ꯗꯤ ꯀꯥꯞꯄꯒꯦ ꯃꯉꯣꯟꯗ
ubirekko 100 irekko si kapage magise kapage ko ma'am tu ma'am ako'y edition da pachama kaukre dena screenshot thaba yeng sira ma'am screenshot thawra thage ko yengina se ko ma'am nungai bani hadi mayam na sum nungsi bani ne khangni se sigi hojiki oiba matam gi jail sida aisu yawhaning bagi ne ba I khanjei ba ko mayam na khanbiri do nungsi bagi do yam harawi mayam na nungsi bi ba sigi ai je ya bism lo thok le ram ni si ka koi da ai screenshot hazagi ko ai na use ping chap trisina kidara si bo okay whatsapp channe doga ma'am hari ko screenshot ko edition da ani pesa ka ki bagi sine duga gpay sumaina to e duga ai sine se gpay sine ba se dum haijare haijei du gpay se tambanate dum gpay se sangaga kamaina tawjan ne dum haidi magi parak ba language sida yenga tawjabani aduga gpay sida aina balance kumba haidi transaction mina akoi pesa kana na kape kana la kap ki ko be yeng base si ju dum mayam dum ai dum bujara ke ko transaction dai ni yeng ba ko bas saina anjing khalani tuga si transaction history to si changani sida kanada paisa thagi ba adagi khoidana palising ani kapapa yaure to samani yeng adagi simale recommend adum gpay da mayam tongnari se isu dum yauzari haibudune adaga gpay da balance check to bose chire khara nungaiti hadi magi programs tappe ban se bichinaw sing aduna ai gpay da balance check to bose kya to jade hairaga su ko ado ai phone pay da oina to je balance kuma check to bodi sumaina dai do gpay se da ina pesa kapa deki transaction history yengba khotba mayam adum mayam da dum mayam yeng minarabani na balance check to ba hadidi adum yam laire da hana mayam dum thajabirani khalle aduna balance check to bodi dum uchara roige aduna sibawa aina gpay se da ina sina jaba mong se sumaina oi mayam na gpay gi program se ma mos faida mong lo sinjarage aduga mathang sida aina contact call to ko pato bagi matang sibudi do mayam yam laire da ko id call to badagi hena luba program mayam da ina mayam ying minare da ko aduna call to gum bati se sida phone laire to call sida call namani do sim 1 sim 2 khalaga call to arni ani sida name laire ko mayam aduga contact tagi kana gumam da call to ge hasu se contact si laire adu contact si changaga dum aina pam mi do se arbin koi naw arbin ni hain khala se sida arbin bu thu e wari bo ha ba dagi se sida magi the voice call lai se sida nam mani aduga dum call to salani adum sumaina laire adagi dum call ki delete to ba message delete to ba khutba adu gi di ucha roige adum ai du su dum loina
ꯑꯗꯨꯝ ꯌꯨꯁ ꯇꯧꯏ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯈꯪꯅꯤꯡꯗꯅ ꯍꯪꯕꯤꯔꯛꯄꯗꯨꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯐꯦꯁꯕꯨꯛ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯀꯥꯎꯟ ꯑꯗꯨꯝ ꯄꯥꯏꯕ ꯈꯣꯠꯄ ꯑꯗꯨꯁꯨ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯏꯖꯩ ꯍꯥꯏꯕꯁꯨ ꯊꯥꯖꯕꯤꯔꯅꯤ ꯈꯜꯂꯦ ꯃꯔꯝꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯔꯕꯅꯤꯅ ꯑꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪꯒ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯥꯏꯕꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯁꯨꯡꯍꯩ ꯍꯩꯔꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯩꯔꯒ ꯄꯣꯛꯂꯛꯄꯗꯤ ꯀꯅꯥꯝꯇ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯇꯝꯃꯒ ꯂꯣꯏꯅ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯇꯁꯦꯡꯅ ꯍꯩꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯇꯧꯕꯤꯗꯕ ꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯒꯅꯨ ꯃꯁꯤ ꯋꯥꯍꯩꯁꯤꯗ ꯑꯩ ꯍꯥꯏꯍꯟꯖꯅꯤꯡꯗꯦꯕ ꯑꯩꯁꯤꯅ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯄꯥꯏꯕ ꯉꯝꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯍꯩꯔꯣꯏ ꯅꯪ ꯄꯥꯏꯔꯨꯅꯨ ꯍꯥꯏꯕꯤꯈꯤꯕ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯋꯥꯍꯩꯗꯨꯗꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯩꯔꯔꯣꯏꯗꯥꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯑꯃꯨꯛ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈꯔ ꯑꯃꯨꯛ ꯂꯩ ꯃꯣꯏ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯑꯗꯨꯝ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯕ ꯑꯩꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯃꯈꯣꯏ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯅꯪ ꯀꯩꯗꯧꯕꯒꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯦ ꯄꯥꯏꯕ ꯍꯩꯔꯣꯏꯗꯣꯏꯅꯣ ꯅꯪꯗꯧꯅ ꯃꯤꯠ ꯎꯗꯕ ꯃꯤ ꯃꯌꯥꯝꯗꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯤꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯅ ꯄꯥꯏꯕꯗꯤ ꯍꯩꯔꯒ ꯅꯪ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨم ꯍꯩꯖꯔꯤ ꯅꯪ ꯀꯩꯗꯧꯕꯒꯤ ꯐꯣꯟ ꯄꯥꯏꯕ ꯍꯩꯔꯣꯏꯗꯣꯏꯅꯣ ꯕ꯭ꯂꯥꯏꯟ ꯑꯃꯅ ꯇꯧꯕ ꯉꯝꯕ ꯊꯕꯛꯇꯣ ꯅꯪꯁꯨ ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯎꯗ꯭ꯔꯤꯅꯦ ꯅꯪꯁꯨ ꯑꯗꯨꯝ ꯇꯧꯕ ꯉꯝꯐꯝ ꯊꯣꯛꯇ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ इनकरेज तौबीबा हाइतारे अदुना अई इबुंग इपासिंग के वाहैदुना अइसे तुंग इल्लकान मखोई वाहैदुदा अइसे थौना ओइरकान स्मार्टफोन से अइ पाइबा ngमखिबनेबा अदुना हैरोय हैबा वाहैसे हान हाइबीबसे मसे हाइबीगनोबा हाइनी नंग तौ हैरोय द पर्सने नंग ट्राई दि तौ हैबा वाहैसे अइ हाइहननिंगेको हाइहनजनिंगेबा मयामको अदुगा अइ याम नंगाइबमना मयाम सी फोन से यंगबियोने सिगी स्मार्टफोन पाइबसे हेट्रिंगे ददि याम किरम्मेको अदुम हाइदि अइ याम हाइरे हाइबबदि नते स्मार्टफोन पाइबसे याम किरम्मे अदुबु हौजिकति स्मार्टफोन से हेना लाइ लेरमे हाइदि अगोगी अइ स्मार्टफोन पाइगदबने हानि इनकरेज तौबा अइ इबुंग वासिंग मखोइनाको एंगोन हाइबसे नंग स्मार्टफोन से ददि पारक्तुइने नंग खुदसिना थेंगबा प्रोग्राम से लोइ पारक्तुइने अदु नतब स्मार्टफोन दगे हेना लुबा चिंफा पुरगा नंग कीपैड ता पाइरमिदुदि अदुने हेना ब्रेन सिजिनये हजिकी स्मार्टफोन सिदि ब्रेन नि मथौसे हललदौबने हाइना हाय अदु मोइना हाइबदु अइ चुम्मेना खल्लेबा सी कीपैड से मयाम लेनो उचरिसि कैनोदा सी कीपैड सिदा अइ हौरेबा मयाम सी कीपैड सिदा अइ हौजरे अदो सी कीपैड सिदा दिने सेटिंग कदाइदा लै हाइसे पारक्तेबा से मागी सिसे डाउन सिदा नमकांदा सेटिंग लै अदिगे डाउन सिदा मंगारक नमकांदा सेटिंग नि डाउन दा अहुमलक नमकांदा कंटेक्ट नि कायना खोइ चिंफा पुरगा पाइरेबा मतमदुदको अदो चंगभम से अमा हेक लानगिबदा प्रोग्राम से अदुम लाना चंगिदुइनेबा अदो कीपैड से हेना लुइबा मतमदा खोइना पाइरखिबदो अदो अइमोंदि इनकरेज तौबीबा इबुंग इपासिंग सिना हाइसे अदुक लुबा कीपैड ददि चिंफा पुरगा पाइरकपदि ngamaga चिंफा पुद्रसु यारबा नखुदना दुम थेंगागा पाइबा ngamgadorba मोबाइल स्मार्टफोन दा नंग करिगे हाइरोइदिनो न मोइनि याम इनकरेज तौबीरे अइमोंदि इनकरेज तौबीरखिबा अइगी इबुंग इपा मरोइना स्मार्टफोन पाइगदबनि हाइना इनकरेज तौबीरको खुदिमकपुसु अइ स्पेशली थैंक यू हाइना थागचरी अदुनेना मयाम हाइजनिंगबसे अदुना वीडियो से मयामना होबदगी लोइबा फावबा नुसिबिदुना यंबिखिबगिदमक्ता वीडियो यंबिरंबा यंबिरइबा खुदिमकपु अइना अमुका हनसु मयाम थागचरी मयाम वीडियो से लोइसिननबा तौजरगे अदो अइसे उबदा दुम इसै सक्पि अमनी हाइबगी मयामना नुसिबिबगी निंसिंबिबदु लैबिबनिना अइगी याम नौना मयामदा खुदोल तमजनबा सेम सादुना लैजरबा इसै इमा लेबाक की नुसिबदा सैथाबा इसै मतन अइ अरोइबोइना सक्जरगा मयामदा ताहनजरमगे मयामदा इसै सिबसु थोलकपा मतमदा सपोर्ट तौबिरउ हाइना रिक्वेस्ट तौजरी डेमो केनोदो अखोइगी शूटिंग तौरबा इसै
ꯆꯤꯡꯃꯥꯏꯗ ꯌꯦꯡꯂꯨꯏ ꯂꯥꯏꯕꯒꯤ ꯃꯩꯈꯨꯗꯧꯕꯗꯣ ꯑꯗꯨꯒꯤ ꯁꯛꯁꯦ D minor original chord D minor yaraba asigi saise nushiraba mayam aina patriotic ki oiba open song competition kaya ama yauzaki competition dasu adum ahanba mana adum phamaga lakpa isaine laikhidre gi oja Kaibul Chandapur dagine oja Labachandra Tombram mahana tune lyrics animak se mana sembiramani ado khoi oja assembly la ai goda pi tambi bo oja na su sakpi si sei se oja na hana sakpi bane do oja na mo engonda tambi bane oja ani sina do sei se ai nang nang record tawjare ado music ka sina na remake toraga ado mem sei se thol ba support tawiu sei se mati ma sakjarani